Suspension of operation Sugamari Leinana paikhatkadaba thabak thouram sing matangda Sanjari state leingak Chap Chaba Wapham amatta official Oina Phongdorakpa Leitri haina Chief Minister Nongthombam Biren phongdokkhre Wapham asing ngasi mahaki secretary da pangthokpa paugi mifam amada Chief Minister Nongthombam Biren phongdokhibani Sugi ground rules center na review tawrakhiba adugi matangda paumi singna hangba wahang amagi paukum pireduna Chief Minister Nongthombam Biren hai Kuki Lal Hoba Singer Chatanariba, Su Agreement and say withdraw Taunaba Straight Lengakna, Mamang the Fidet Local Lake Hiramasiki Matang the Assembly Mifam Amanasu Warret Local Lake Rabani. So a say Mapung Oina, Lamdam Asida Tandu Letaba, Nabagi Pandam that Chatakibani, Adubo, Tandu Letaba Lakpagi Mahut, Hingsagi Taudo Tokpa Hingalapana Madam Oidaga, Tandu Letaba, Tugairi Basing Ado, Suda Yahan the Bahibasi, Equagi Wakatni. Sugi ground rules to guide the singi matakta, Kari Kongtang Logadage Amade, Kari Kongtang locally Hibagi Matang district leingak the official Ina, Kangalakpa Leitri. Pau Oina Hiram Asige, Matang da Center da Kanakibat Leitri Hibadi Tare. Adum Oina Mak Hosik Fawgi Oina, Center ki Maiki Degi Hiram Asiga Mari Leinana. Makal amatta ki Wapham amatta official Oina Kangalakpa Leitri haina, Chief Minister Nongthombam Biren Makataki. अखोई स्टेट शोगी सी तौसी है कंक्रीट करीगम हाइरप लेट्रे अखोई स्टैंड गवर्नमेंट स्टैंडसू कहोदसू अखोई असेंबलीदसू अखोई मैम डिसीजन लौख्रे सस्पेंशन ऑफ ऑपरेशन सी फननब शांति लानब तौबने शांति लापगी महत्व हेन हेंकलबनिना शांति थुगाइरिब कांगबुदुबु अखोई सूदगी expel to view have a see a quick man requesting. I don't know. High division do carry step logo the gain at the carry the have to Kushiki when official in a quid Kangalakpa Leitri, but here say the credit. My other kind of Kanay have a give power, Madita to go. Said the government officially carry one Makalam to Kangalakpa Leitri. Amarom the state asigi lambi sorok sing kahina fatabana madam oidaga miyam tatok tasin tawbada kahina awaba mayok na liba asigi matangda paumishing na hangbang wahang amagi paukum pireduna Chief Minister Nongthombam Biren makatana hai state asida housing oidiba labi fatabagi pibam asina madam oidaga miyam na awaba mayok na liba ase leingak na khangdaba nate nong taba leptaba asina madam oidaga lambi sembagi thabak paikhatkadaba matam khara thenthabani lambi sembagi thabak asida leingak na ahanba midem thamle Nong asi hek hang baga lambi sembagi thabak ase pakshana paikatlagani haina Chief Minister Nongthombam Biren makachana phongdokkhre Gari macha nate aigi yamna gari phai gari se bok sapa yadre aidi adu upai di kari lei nong ani rak thungi bani koilasa nong thungi bai se lore hujik si ekoina thabak si hauna na ba we are fully equipped and we are fully ready to start to work immediately. But Husiki Nongji head hangbaga koi mapam amata the Torres mapam shoiba jagas the law in a site hoga simultaneously a koi prajagi nungai tabishing the koi kangi a koi super jani koi sat with the yadre koi sat pusu yadre prajas koi kangi plat ani rak home look hoki banina madugi maramna tobuni and the prajamia kitang nung sa saba bangjitan kangi top priority ne koi